좀感谢才找到。Sky Lounge 우드레 아마 돈지 Rose Professional Saloon기 마탁다 시가르 Stair अखोई जिकादो स्काई लॉन्च से फ्लोर अहुम नत्रगा मरी स्माइल सुएबा वाई कुआ हमने तो खरे हम सारे सीएन करके सीधे बाय बाय हेक मखागी फ्लोर दुदना मैमना प्राइवेट ओइना पार्टी गिसु सोंदा बुकिंग तौबा यारे हॉल मचा ओइना सिदा मी 10 कुन अदुम यारनी अदुगा मी पंगाम यामदुना स्मॉल सर्कल ओइदिरगा दी सोना कंदा मी मरी मंगा अदुम सिगी मचा सु दुम बुकिंग तौबा यागने अदो हुजिक चाना मरोंदा चलस Sky Lounge Rims Road Rims Hospital lagi somna kande kita pernah dulu lere item mayam sini tapi memang jauh itu aku yang travel berapa combo hai aku yang si combo sida option saya sina chicken fried rice nih pak sina chicken chow mein atau si ini saya mayam apa mereka kan di bawah 250 kata nih pak atau sida yang saya chicken chilli lere salad lere sauce ani makala mani hape momos hape spring rolls hape atau si mayam chicken pami pork fried rice pami itu kan di bawah nih atau sida pork momo lere chicken momo lere pork slice lere potato chilli lere pork ribs lere ini beef chilli prawn chilli aku ini peanut masala Piai pame, ai mama itu ni pindah cari ni. Yung the poor circle ni. Ada Sky Lounge
ꯁꯦ ꯉꯁꯤ ꯈꯛꯇ ꯂꯣꯟꯆ ꯇꯧꯖꯕꯅꯦ ꯃꯊꯛꯇ ꯃꯤ ꯃꯌꯥꯝ ꯐꯝꯃꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯑꯁꯤꯗ ꯁꯦꯝꯕꯤꯌꯣꯅ ꯁꯦꯝꯍꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ ꯁꯤꯁꯦ ꯑꯅꯧꯕꯗꯤ ꯑꯣꯏꯗꯣꯏꯅꯦ ꯆꯥꯕꯗꯣ ꯃꯍꯥꯎ ꯀꯩꯀꯥꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯍꯥꯏꯖꯔꯒꯦ ꯃꯣꯃꯣꯒꯁꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯃꯥꯜꯂꯦ ꯁꯟꯗꯦ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯊꯣꯡ ꯑꯗꯨꯝ ꯍꯥꯡꯉꯅꯤ ꯋꯤꯛꯗꯦꯖ ꯂꯣꯏꯅꯃꯛ ꯍꯥꯡꯉꯅꯤ ꯐꯪꯉꯤꯕꯁꯦ ꯃꯦꯅ꯭ꯌꯨꯁꯦ ꯍꯥꯏꯐꯦꯠ ꯁꯤꯗꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯍꯣꯝ ꯗꯦꯂꯤꯚꯔꯤꯁꯨ ꯇꯧꯖꯒꯅꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯄꯤꯖꯔꯝꯃꯒꯦ ꯄꯨꯡ 10 ꯃꯈꯥꯏꯗꯒꯤ ꯑꯗꯨꯝ ꯆꯥꯕ ꯂꯥꯛꯄ ꯌꯥꯔꯅꯤ ꯔꯤꯝꯁꯁꯨ ꯃꯅꯥꯛ ꯅꯛꯑꯕꯅꯤꯅ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯨ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯈꯣꯠꯄ ꯐꯠꯐꯥꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯀꯣꯝꯕꯣꯁꯦ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯍꯥꯏꯅ 250 ꯈꯛꯇꯅꯤ ꯏꯇꯣꯝꯗ ꯑꯣꯏꯔꯗꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯥꯏഡ് ꯔꯥꯏꯁꯇꯪ ꯆꯥꯒꯦ ꯁꯤꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯈꯟ ꯃꯈꯟ ꯇꯧꯔꯒ ꯄꯨꯂꯞ ꯏꯇꯣꯝꯗꯅ ꯆꯥꯕꯁꯨ ꯉꯝꯗꯕ ꯑꯗꯨꯅ ꯁꯤꯒꯤ 200ꯒꯤ ꯄꯦꯛꯁꯤꯗꯀꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯣ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯄꯣꯔꯛ ꯃꯣꯃꯣ ꯆꯤꯛꯀꯟ ꯃꯣꯃꯣ ꯑꯩ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯐꯤꯂꯤꯡ ꯃꯈꯜꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯃꯇꯨꯝ ꯆꯥꯁꯤꯜꯂ ꯍꯥꯞꯄꯗꯣ ꯑꯣ ꯃꯅꯤꯄꯨꯔꯗ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯦ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯃꯣꯃꯣ ꯇꯧꯔꯦ ꯃꯣꯃꯣꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯝꯕꯅꯤꯅ ꯑꯂꯨ ꯍꯥꯎꯕ꯭ꯔꯥ ꯁꯣꯁꯇꯣ ꯊꯥꯖꯤꯜꯂꯒ ꯀꯩꯅꯣꯗꯨꯅꯦ ꯑꯂꯨ ꯍꯥꯎꯕ꯭ꯔꯥ ꯁꯤꯁꯨ ꯍꯥꯎꯋꯦ ꯁꯤꯗ ꯂꯩꯔꯦ crispy ꯑꯣꯏ ꯄꯣꯇꯦꯇꯣ ꯆꯤꯂꯤ ꯍꯥꯏꯔꯒ ꯑꯃ ꯆꯤꯂꯤꯗꯣ ꯄꯦꯔꯦ ꯄꯦꯔꯦ ꯇꯧꯕꯗꯣ ꯅꯠꯇꯦ ꯁꯤ ꯑꯃꯨꯛ spring roll no sꯤꯁꯦ ꯗꯣꯁꯥꯒꯤꯗ ꯃꯥꯟꯅ ꯍꯥꯎꯋꯦ ꯍꯥꯎꯋꯦ spring roll 짜ꯗꯕ ꯀꯨꯏꯔꯦ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯐꯥꯎ ꯑꯗꯨꯝ ꯍꯥꯡꯕꯅꯤꯅ ꯗꯤꯟꯅꯔꯒꯤ ꯊꯥꯗꯤ ꯂꯧꯁꯤꯟꯗꯣꯏꯅꯤ ꯂꯥꯛꯑ ꯆꯥꯊꯣꯛꯑꯁꯨ ꯌꯥꯏ ꯗꯣꯛꯇꯔꯒꯨꯝꯕ ꯅꯔꯁꯀꯨꯝꯕ ꯏꯟꯇꯔꯟꯒꯨꯝꯕ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯍꯥꯏꯖꯔꯤꯅꯦ ꯃꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯗꯪꯒꯤ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯌꯥꯏ ꯑꯗꯨ ꯌꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯥꯏꯗ ꯚꯤꯗꯤꯑꯣꯅꯤ ꯁꯣꯁ lối cò sốt hả sai này Dạ.
소스 양은 하고 Yêu được cao rồi. Cái gì biết làm cái của tôi rồi. exciting. Yeah. Itu kan kayak Đồ nó chậu này biết chị đi đâu à? Mana siapa sih sebenarnya aku ada salah alaman. Biar aku tahu deh. Ini 된다. Buộc ra đấy á. Chào. Chào Ninh Trần đâu phải đâu. Aduh, chilli kita nih dulu. Semua kong. Smoke pork stir fry. Menu đó mà nhau luôn không được. Mà làm việc cái gì? Mà chứ qua người ta phải chị làm cái cuộc tương tài. Wow. Cái ăn sweet rồi đó. Alumen ini nak. Jadi Wah. wow, tengah kita ada. Dan kan dia. Sedap. Awal itu. Baru ya. Akan deh. Baru sapi sama bonsai. Sudah apa sih? Meitei aja. Meitei itu ada aja. Tay sangre है.
ꯃꯇꯣꯡ ꯈꯛꯇ ꯂꯩꯍꯧꯒꯠꯂꯔꯣꯏ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯥꯅꯤ ꯋꯥꯏ ꯃꯀꯣꯡ ꯆꯥꯒꯦ ꯍꯥꯎꯔꯦꯃꯤ ꯂꯣꯏꯕꯣ ꯈꯣꯏꯍꯤ ꯊꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯊꯨꯝꯃꯦꯃꯤ ꯌꯥꯏ ꯈꯟꯕ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯅ ꯆꯥꯗꯕꯩꯔꯥ ꯍꯥꯎꯕꯁꯨ ꯑꯩ ꯆꯥꯅꯤꯡꯕ ꯁꯨꯡꯄꯣꯛ ꯄꯣꯛꯇꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅꯗꯤ ꯌꯥꯝ ꯄꯤꯖꯅꯤꯡꯕꯗꯣ ꯃꯥ ahun campur kan ngawnya kalian adalah sesama sama bukan sit nara ay sour ice ice cream di kan si kota ni nasi kota ya kota kami selalu beli lagi semua kami sampai selalu beli lagi ini nanti ini bisa beli lagi Stop it. Masalahnya beef behind Kamu bisa dong. Si Vito biar Japan boy. Ya apa nih? Kita belum tahu ya. Trong đi phải là gì? Nồng chân kia. Anh lượn rồi ạ. Nó làm phải cái gì? Ay, si mama healthy or po siya natin sa akin. Why? Ako na dyan na pala yan. Okay ba? Bukod siya. Lips tamay. Bakal ako may live. Hindi lang ako. Không có được. Làm tầng chí ra vậy. Nang kasi sa jara. Cây nó nè. Cái gì nè vậy? Siya, siguro puso. Last bite. Ma'am, Skylon se laga ang mahawi biyo. Friday manak nakpada liba, hostel liba yaro su. Sili thali se dum paya ka dum chakki be are. Ke taram khali hang ne lunch be are ni pan do hang
ꯌꯥꯎꯔꯕꯅꯤꯅ ꯗꯤꯟꯅꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯃꯥꯡꯗ ꯍꯥꯞꯆꯔꯤꯕꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯞꯆꯔꯕꯒꯦ ꯑꯗꯣ ꯍꯣꯝ ꯗꯤꯂꯤꯚꯔꯤꯒꯨꯝꯕ ꯄꯥꯝꯕꯤꯔꯁꯨ ꯁꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯐꯣꯟ ꯇꯧꯁꯟꯕꯤꯔꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯤꯂꯤꯚꯔꯤ ꯄꯥꯔꯠꯅꯔꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯔꯅꯤ ꯑꯞꯀꯗꯨ ꯑꯞꯗꯦꯠ ꯇꯧꯖꯔꯛꯑꯒꯦ ꯉꯁꯤ ꯈꯛꯇꯪ ꯂꯣꯟꯆ ꯇꯧꯕꯅꯤꯅꯀꯣ ꯑꯗꯣ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯊꯛꯇ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯒꯦ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯔꯦ ꯃꯣꯏꯒꯤꯁꯦ ꯃꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯣꯏꯔꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯁꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯑꯃꯨꯛ ꯁꯣꯝꯅ ꯁꯣꯝꯅ ꯊꯝꯖꯔꯤ ꯊꯝꯖꯔꯤ